Naa Tabagi Pangal Watlaba Meeoi Shingda Lemna hearing at Pibaga LEINANA TAPOKPI BAZAR NARANKONJIN LEIBA SPASTIC Society of Manipur Center PANGTHORAKKHIBA Numit Ahum Kem Ngasi Loishinkhre Kem Adu Ministry of Social Justice and Empowerment ki Makhada Aliyawar Jung National Institute of Speech and Hearing Disabilities Regional Center Kolkatana Spastic Society of Manipur ka Khutsam Naraka Hokiba Tang Tarani Toidagi Pangtokpa Hokibani Lemna hearing at Pibagi Kem Aduga Mari Leinana Spastic Society of Manipur Secretary Laishram Tokendra Rikina Hai Kem Asi Maru Oina Na Tabagi Pangal Directraba Ahal Oirabas Singdi Akanaba Miding Tamlaga Pangtokpani Hearing at Asi Piba Hokdringi Mamangda Disabled Singda Unique Disability ID UDID Pinabagitamak Imphal East amasung West District ki oina certification camp ama center asida pangthokhi madudagi khangatlaba Na Tabagi Pangal Watlaba ahal Johonga Humfuromda Lemna hearing and asi pibani Hoziki matamda disabled gi UDID certificate paidrabadi Government of India piba kudong chaba amata fangloi ahal oirabas singnasu na taraktaba mituraktaba amadi chatpa ngamlaktaba na chingba asi ahal oirapagini haina lowi makoida asigumba fibam ama lakliba asi disabled oirapani haina loba ngamde wakhalon asida adumak leirabadi Government of India piriba kudong chaba sing amata fangba ngamloi hozikti state government na piba Disabled Certificate Asisu Chanadre, India Pumbagi Oina, Disabled Singda, UDID card na mahut sele. Maramaduna Hariba UDID card Painaba, Fangadoriba Kudong Chandaba Kayagi Matangda, Disabled Singda Mayek Singna Kangan Bagi Tangai Fadabalay, card Asi Paibana, Disabled Amagi, Fangpam Tokpa, Right Kudingmak, Fangbang Mamgadorubin Hainasu, Laisham Tokendra Rikina, Makatana, Fangdoki. Any an khangde naha khangde ngang khangde akoi uraktaba taraktaba chatpa ngamaktaba adagi mabudi sonba sigi any event hojekti hemophilia khangde adagi ate neurological chronic neurological condition mayam amsu include tawrabani aduna sigi disability certificate si state na pibu su yatre hojekti pan India gi hoina punna Aadhaar card ki dumaina card adum hojek keno tawre issue tawre aduga information sing su nga sai ko na upload tawda yawge ba sing do loina tholakani sigi disability certificate si paina na ba mayam punna mateng pangbiraga makoida mi khudimakta keno sing sida phangan si magi hak magi rights sing di adubu certificate si pai dragadi masigi right mayam si phangdabanina aduna mayam changdana awareness pidana akhang dagi mateng pangbidana singse person with disabilities singse akoina to have a dignified life haitare inclusive life ama oinana ba mayam changna mateng pangmina